April 18 pangthokadriba Outer Manipur Parliamentary Constituency ki mikhal gi tabak ngasi aroy benamita puna mi nipa na magi merep se sing pisinakray. April 14 pangthokadriba Ina Manipur Parliamentary Constituency ki mikhal gi tabak ngasi phawbada merep tarung na merep se pisinakray hayeng merep se pisin bigaroy benamiti. Tawbal District in Nongpok Sangmay Police Station Konba Layrong Telgi Ngamulerong Tokpi Laukongda Nupi Masami Kasi Baksang Layrambe Senabani Haiban Upama Fari Amasung Galim Gani Sabalanzaw Loisun Bagi Sahi Humudra Mga Mapung Pabag Mari Layna Impala War Cemetery da Second World War Platinum Jubilee Commemoration Thorom Pangkokre Mayam kurum jadi dom ni yang pas impact news ni ke thosom dau pungza si phawing maro paw sing miam da pisari April 13 da pangthok ka dari batara tare sub lok sabha mikhal gi ahan batangka ki mirep se pisin bi ki ngase aroi matam oiba ka loina Manipur gi outer parliamentary mikhal da mirep oiga da basingna ngase mirep se pisin nakre outer Manipur parliamentary constituency oina hojik phawda thobal gi deputy commissioner hawam rosita da BJP ki mirep oiga da ba S Benjamin Mate Congress ke James Kasung Northeast India Development Party NEIDP की असंग कसर जनता दल यूनाइटेड की सी हनखान पाउ टाइटल नागा पीपल फ्रंट एंड फिफ्थ की लोरहो एस फोजे NPP की थांगमिलियन किगेन अमद NCP की अंगम कारों कोंगे मिरेप से सिंह पिसिन क्रेडबो मणिपुर पीपल पार्टी MPP की मिरेप ओइगनी हाइना तोरंबा लाइखन काइपु की ओइना सयेना बलाइबदगी इंडिपेंडेंट ओइना मिरेप से पिसिन की BJP की मिरेप ओगदरिबा SS बेंजामिन माटे की मिरेप से पिसिन बदा से मिनिस्टर नाउथोनो बिरेन BJP की नेशनल स्पोक्सपर्सन नलिन कोली अमदे मिनिस्टर MLA सिंह सुसरु याकी लोयना कांग्रेस की जेम्स कासुंग की मिरेप से पिछन बदा हाना डिप्टी चीफ मिनिस्टर ओरमपता नतना मणिपुर प्रदेश कांग्रेस कमिटी की प्रेसिडेंट ओरिबा गायखांगम सरुक याखी अमरमदा लालबा अप्रैल 14 पांथोकदर बतारा तरे सुब लोकसभा मिखल की इन मणिपुर पार्लियामेंट्री कॉन्स्टिट्यूएंसी दा BJP की कैंडिडेट RK रंजन अमसुंग इंडिपेंडेंट कैंडिडेट RK सोमेंद्रो एलियास काइकू अनि मिरेप से सिंह से इम्फाल वेस्ट की डिप्टी कमिश्नर का ऑफिस दा तौखरे BJP की कैंडिडेट RK रंजन की नॉमिनेशन फाइल तौबा लाखदा मणिपुर के चीफ मिनिस्टर एंड बिरेन BJP मणिपुर प्रदेश की प्रेसिडेंट KS भावानंद BJP की नेशनल स्पोक्सपर्सन ओरिबा मणिपुर की इलेक्शन की इंचार्ज नलिन कोली मणिपुर गवर्नमेंट की स्पोक्सपर्सन TS बिस्वाजिन अमसुंग BJP की लुसिंग बकया गलोनेना पार्टी की मियोय कया लोइने रखी इंडिपेंडेंट कैंडिडेट RK सोमेंद्रो एलायस काइकुना माके नॉमिनेशन फाइल तौबा लाखदसु काइकु की सगोटप अमदि पामजब मियोय कया अमदि मणिपुर फिल्म इंडस्ट्री की संगायरब आर्टिस्ट सिंग लोइने रखी नॉमिनेशन फाइल तौरबा मतुंगदा BJP कैंडिडेट RK रंजनना पाउमिस सिंगदा फोंदोरपदा महाकना करिगुंबा मिखल असिदा माइ पाक्तना MP ओइबा तारगदी लौमी सिंग गाइफनबा लैंड रिफॉर्म अमेंड तौबा नुपी सिंगा डिसीजन मेकिंग दा असोबा रोल लौबा ngamnaba honaba masung state asida IT hub linkatuna thabak phangdriba naha sing thabak pinaba honaba na mahaki ahanba khongthang oigani haina phongdoraki education da akhoi world class education center ama manipur se create to pami employment sector da akhoi lariba bio resources the base torga akhoi resource mobilization torga madu the base to akhoi industry da singba linkatuna akhoi unemployed youth singsi employed tawno honagani aina kariguma laibuk phadana akhoi MPC oirabadi manipur gi damakta praja miyam na wabiri ba khudingmak sai na kokthok ta hapsaraga miyam gi seba taw ngasi mirep se pisin khaba in Manipur parliamentary constituency ki independent candidate RK Somendro Elias Kaikuna karigumba mikhala sida mai palabadi Manipur amasung Myanmar ani ki marakta lariba border gi sayena ba kongna ba hona ba namha ki ahan ma khongthak oigin haina phongdokre Imphal West deputy commissioner office da ngasi nungtil nomination file tawbalor ba matungda paumi singa hangba wahang paukom oina waham asi RK Somendro Elias Kaikuna phongdorokibani mahana makhata na phongdorakpada Manipur da paikat payaba isu yamna lai adubu border area singda lamgi sayena ba kaya thorgliba asi laitana ba khang ahi kaya gatana dona lamgi sayena ba laitana ba honagani amadi citizens amendment bill CAB na state asida pirakkadaba saitheng sing laitana ba mahangna angamba thak ta honagani loina Manipur da riba laitlaida singna phangpham thokpa hak kaya phangdana lairiba sing phanghanba ngamna ba honagani hairi
Panbi Abadi in Manipur Parliamentary Constituency in a nomination file Topi Arabinamida say haying Mars Kuntar Pogani, outer you in a Dingasina Arabinamini, scrutiny, nomination Tobi Arabinamina, outer you in a Mars Kunipan Pogani, Aduga, Innergina Mars Kumapan, Fauba, Oiri. Tasena Hamad issues the Miam Legret of Yaba, Adu Maruina issues Miamje, Han packeting at the Hogi, border fencing Matang, the Hogi, Namkay, as a country. No nom gi Brahman losali Nagaland losali haibagi chai namam lebise masi ahmad local matung da CAB na chingba matung matang phagi akhang hi mem tanara ga haitare lobya biste lokho chagen khali tina khoi man pudul leriba youths mem unemployed mem leri mem re lete la mem da hagi mogi phom thokba hak mem pi gredi ha ga phangdo mem leri ta sina khoi practically thengnajar pai tare khoi chapa kanda suguma mem se khoi neng jengja ga tare adu moi hak sini phanganba abaja khoi pandam ne ai hajani In Manipur Parliamentary Constituency the INC bireb oina nabakisor CPI ki mireb Dr. Moirang Themnara MPDF ki mireb Dr. C. Tonsana Sarma amsung RJSP ki mireb Senjam Nandesor su ngasinung Thienpal West ki Deputy Commissioner Office the nomination file tokre INC ki candidate o nabakisor ki nomination file tok lakpada CLP ki leader o Ibobi amadi Congress Party MLA amadi baroiba mioi kayana loirakhi CPI ki mireb Dr. M Narasu mahake nomination file tauba lakpada su CPI ki maruba mioi kaya amadi mabu sogot pa amadi pamjo mioi kaya loirakhi loinana Manipur People Democratic Front MPDF ki mireb Dr. Z. Tonsana Sharma amasung Rashtriya Janahit Sangharsh Party RJSP ki mireb Senjam Nandesor su makoibu sakot pamiyoi singa lonana laki nomination file tarba matungda CPI ki candidate Dr. M Narana Paumi Singda phongdorakpada handaki mikhalasi karigumba mahana mai palabdi maruina lamdam asida corruption thingba yauna lamdam asida tholiba tongan ba issue kaya si loisinaba ahanba khongthang oigeni haiki Amaramda INC ki mireb oribada o nabakisor nasu karigumba handaki election asida mahana mai palabadi maroina lamdam asida hojik tholiba mitoki issue amadi thabak phangdriba naha sing wathok asi warusil ama purakpana ahanba khongthang oigeni haiki. We are fighting against the corruption, for which corruption cannot be fought alone with some events. Unless the electoral system itself is modified, the electoral reforms is a need of the hour for the country, I tell you. Without the reformation, without the change of the system, the corruption cannot never be rooted out. So corruption is one area. But at the same time, concerning the state of Manipur, too many issues. We have to fight against the CAB. We have to fight against the border issue and many other issues which are confronted by the people. Our youths are equipped with the necessary skills to stand on their own feet, to provide them the necessary financial assistance from the bank or the financing, etc. That's why I thought that I should play a big role in the governance of the country as well as in addressing the issues of the April Tarama Thodi May Tarama Pauba, Tankak Tari Tona Leba Secretary of Lok Sabha Mikal Pangtok Basi Manung Sena Manipur Inner Amasung, Outer Parliamentary Mikal Santi Oina, the Mikal Nintina Pangtonaba Universal Family Organization, we have on Election Commission of Manipuri Kutang, the Election Commission of India, the Memorandum of Pisin Krehaina, Serolamana Hairi. April Tarama Thoida Pangtok Batara Lok Suba Lok Sabha Mikal Gamari Lena Ad hoc Battalion. Tugi Deputy Commander M. Kumar Zina Lusing Batim Amana Tamilong Town Manung the patrolling amasung area domination tokre April Tarama to the Pangtok of the Manipur Parliamentary Mikal Santi Oina Pangtok Pangam na Pandam da Police na Saxon Thorang Asi Lokatpani Kangpopi District Oina Lok Sabha Mikal da Matok Togo election expenditure monitoring team gi Oiba training program Pangtokre Flying Squad Team, FST, Static Surveillance Team, SST, Video Surveillance Team, Amasung Police Team Singna, Pulaga Semba Kangbu Sing, Adabu Training PBG Tharam Adu DC Kangpopigi, Conference Holder Pangtoki, Training Manungda DC Lali Tampigai Kena, Sector Magistrate Sing Amasung Police Ki Kangbu Singda ECI, Amasung CEO Manipuri Instruction Ninti Ngakton Sanaba, Pautak Piki. Manipur Pradesh Congress Committee MPCC ki General Secretary oibe ki matakta spokesperson su oiriba retired IPS harang them manaubi alias Khoiran Thaba ngasiri ki Congress Party de tokre
Kanchipura Labor Mahaki Yum the Pangtok Papa missing Unaba, the Mahana High, Lamdamasaki Homi, Nat Culture, the identity concern of Mahak Handak Pangtok of the Lok Sabha election Sida, Congress Party candidate Amoina Tok Nabahonaki, Adabu, Congress Party Namahapo, Lasoa ticket Pikida Pirakidabani, Karimram the Gimagona ticket P. Dabano High Badu, Tigaluba Matamdadi, Congress Party Asi Lamdamasaki Yelhomi Kanba Pam the Bamadi, National Leader Yakada, Tabaktoba Party or Mani, Loyana Mahaki, Makataba political career say, Atuba Matamda Manipur Kan Mangada regional party and the Yoragani Haina Fondoki. Congress Sidi Kaushilaga Hatpani, Shembanate, Habisi Kangbadagi, Congress Party the I resigned to Jere. Congress not Torisi Hemaga Yahon Giveni. I Tanate Mojit Hemaga Koichak Tabadona, Misi Kaushilaga, seasonable Lorkanda, Hatok Pani Monitorje. Adore Maiti Mutatke, Ruga Yellomi Mutatke, Manipur Mutatke, Haiba Congress design Malabi Ubusida. Congress the Yaur the Mutat Pada Saruk Yabu Oirgani, Haina Topani. Tawal district ng Pongsang May Police Station akon ba layrong telgi ngamulero tokpi lokongda nupi masa magya sibhaksang layramde todok topom dagi phangwa pawda laikidrabi nupi masa dagi thawai yaudra bhaksang adu ngasi nami jumba matung pung ama makhai taram daida layrong telgi ngamulero tokpi lokongda taduna layrambani hairi misi edu da senabani haiba layrong tel makhalai kai dagi laisang tem Asa Kumar sai kunmari apopaning tem ka ba misak ama police na faraba matung wahang pahong sataki wahang pahong tawbada nupi masa adu mahak yauna atopa mi ani Pulaga Hatpni Haina Pongdor Padagi, Miara do the Senaba Mu, Ani Edu Pulisna, Pana Bohonari, like it have been Pimasadugi, like I give Miamna, Todo, Adugamari, Lena, Asa Kumar, Fabi, Pawhek, Pangbaga, Miam Hoptana, Nupi, Nupa, Sugi Mayumsu, Akayato, Tokan Cray, Miara says anybody Nupi, Angang, Ledaba, Sakumarga, like it have been Nupi Masaduga, no Simari, Lene, Heidi. Imphalis District Police na local section thorangi manungsa na nga sayo pong mga makay tiki tarong makay pauba puraydomba nong pong inkol laikay dati humpagi tapos sa takre Imphalis ki additional SW Operation TS Kristatomi ki may makada police commando team amana sa takiba ti humbado da napi kontrani pa na madino pa sa mamarfo mga yaw na po na miyo sani kulum dagi verification sa taki maduda masaga saktak sa yaw da miyo ani pakatana po ng police station da sinakre hairi. Matang swasta break am losagi break matungda malayam gani sabalan jaw loisin bagi sai humudra mga mapung phab gamari laina na Imphal War Cemetery da Second World War Platinum Jubilee Commemoration thoram pangthok bagi paw mani Manipur sumalay gitongan ba I paw sing pudra laksagi pack de suming tadon lebio mayam khana taram nong sari palatina si makatha pa paw mayam da pizari Malayam gani sabalan jaw loisin bagi sai humudra mga mapung phab sigamari laina na Second World War Imphal Campaign Foundation na ba di Manipur Tourism Forum ani na kusam na duna Imphal da Second World War Platinum Jubilee Commemoration thoram pangthokli thoram masig sarup oina ngasi Second World War gi British of the Japanese ani gi marakta sona khiba yamna maroi ba lanpham Battle of Sangsakta sarup yakiba 152 Indian para Battalion gi second in command oiramba Major Renigal Stewart ki masanapa Anthony Stewart na Battle of Sangsat ki lanpham da thawai na ponta oikraba lanmisingi khobam oriba Dilalen Imphal War Cemetery da hika leka tamdri kai khomna bot ki thorom aduga mari leina na Anthony Stewart na haikibada mahaki apopa Renigal Stewart 152 Indian para Battalion ge second in command oirami loina Sangsat ki lan da soktana yum da halaki mahaki apopa na leiringi matam da su lan gi matang da ahen ba wafam haibiram de adubu mahaki apopa na laikhidra tungda lairik kaya pazaruba loina na mahakna tijin badagi mahaki apopa si Imphal ge Battle of Sangsakta saru yakibini haiba khanglaki mahaki apopa puna lan da saru yakiba lamisingi maphamda mahaki maike digi karigum Karadi topam to I haiba wafam lakpatagi Imphal laktuna Second World War Platinum Jubilee Commemoration say saru yazabani haina thamlaki. You know, war is a very sad part of our history, whether it's the Second World War, First World War, wars before. And coming to a place like this to realize how many people, or how mainly men, die fighting, and one can only hope that they died for something. They didn't just give their lives for nothing, and hopefully we can learn lessons. And sadly, when we read our histories, we see that we don't always learn from the past, which we should do, that we should be working together, whoever we are, for peace. When I was young, we were
always told the Japanese were very bad, very cruel. Now we've come to realize maybe they were just people like the rest of us. They were told to do something. They had. Second World War Platinum Jubilee commemoration ki thorom sing chilang liba mapung iba thawdang loriba Second World War Imphal Campaign Foundation ki president Rajeshwar Yumnam hai khibada Platinum Jubilee commemoration program asigi sarok oina tonga battlefield da satuna lanfam sing adu laikitaba singin mapam hai kalaikat tamgani ngarang March kunmari asi Tamilongi Thilonda plan fokhai bagi laikitaba Sindit warfare hodok laba Major General Orde Charles Wingate gi mapamda Anthony Stewart yauna satuna laikitaba Major General asigi mapamda Thilongi kunja chama henbana sarupiyadana Major General Orde C Wingtegi humudra manga suba that anniversary pangthoki loinana Kulasina Anthony Stewart pu kulasi ahan ba foreign visitor ni haina lauthoki tharamasi ke saruk hayeng sangsat but Battle of Sangsat Tharom Pangthok Pagaloina April Tareta Battle of Kangla Tongbi Ningsing Tharom Pangthok ni haina Raisona Pongdoki Major Renigal Stewart haina Sangsakta Lan Sokna Ramba 152 Para Battalion gi second in command oramba mahaki machanupa Anthony Stewart si Manipur da lakpa Sangsakta Sokna gi lan misingbu ningsingbo oina mai mapa du lan Sokna ramne na khoina ngasi Sangsakta lekhidaba mayam gi oina Imphal War Cemetery sida lei katpagi program commemoration du sinjabani akhoi gi handak 2019 si Manipur da ani suba lanjau thokiba adugi chai humdra ga manga suba haibdi platinum jubilee ne handak ki chai si aduna akhoina Second World War Imphal Campaign Foundation amadi Manipur Tourism Forum ani mapullaga lan sokiba mafam jingda chatlaga akhoina battle day jingda commemoration tawgani hayeng ji 26 March ta sangsak ama tawre haraga thangda akhoina April gi tang 3 ta Kangla Tombi da Battle of Kangla Tombi commemorate tong People's Revolutionary Party of Kanglipa Pripa ki lanmi sanglo pingang lanmi ki kuntra mapan suba pingang lami lalho namina lakpada pingang lami ki Military Affairs Committee ki chairman ki maikai ki lebak miamda yaipa pausel pirakli aina tingkrab lalholo pasina thadra paserol amana makha taraduna lamda masida paspa thamjin bagi batakta CAB pass tawna ba honaduna awang pukpum bagi mongoloid singbu mathana ba honari ba si miam puna thengna mina mathau tai hairakli nongpok sanjebam Langai village the Sindra Kulasida Han Balamta Komai Taram Pangtokna Ringui Tongo Kul Amadi Nongpok Sanjemam Kulani Mari Hena Sassin Naba Honakre Komaya say Matang Sahiri Hoduna Community Kayana Sarpiana State Level Festival of Oina Pangtona Bahonagani Haina Langai Sip Executive Officer Telem Arun Kumana Tandali Interpaid Cultural Exchange Festival Highway Team the Pangtokiba Lamta Komay Sarpoina Nongpok Sanjemam Langai Belaskin Pio Bissingna Athenpot Kaki Loinana Nongpok Sanjemam Kulabadi Tongo Kulgi Mio Sing Oiba Cultural Program Kayama Pangtokna Tiliba Miangi Puning Sing Sinke Lamta Komay Pangtoki Nungi Wakalon Tamladona Telem Arun Kumana Hai Lamta Thagi Pangtokpa Yausang Komay Sarpoina Lamta Komay Pangtokpa Simaroina Nongpok Sanjemam Amadi Tongo Kulani Marakta He na Pabamari Sagat Paloina Kul Aniki Miam Punapiki Tanja Malobani Komay Sarpoina Tamgi Mio Singa Singi Mio Singamaru Marang Kodol Tamba Natko Pizol Siatana Zagoi Tauba Isai Sakpa Madikul Aniki no Pising Oiba Nungara football match Amazo Sindra Pangtona Batarangi Haina Telem Arun Kumana Fondoki Miyoiba khunai je hingmin nabada relationship ama the unity ama oirangna bohona bagi pandamda tamgi ita singna singi ita singbu baton tawjaraga khunna sida chaminaba festival saru yaminaba aikoi punna hingmin nabagi pandamda hairiba lamtai ko mai si haudok jaban singi lamda aikoina mahi marong thana maru marang sing pire madai tholok potok to tamgi ita singna leiraga tamgi sinau singda phanganna thorang tawbagi thoram ama yawi anat ki oiba cultural gi program sing exchange tawnari aduga cultural gi dressing laga maitai singna sinjaramba thabal duda punna singmi gi tamigi ita sing punna thabal saruk yaminaraga sumang kumai ama yengminaraga si Langai village Sindra Han Boina Lamta Komai Pangtok Pasima Yam Nungai Pawi Haina Tongo Kolgi headman Atim A Simarina Tamlagli Komayasika Sargoina Kulati Barakta Hen and Nungsinaba Naksinabi Tanjaba Pibire Makata Komayasi Pangtok to Nasinga Maditangi Mamangai Gitigi Leraklaba Nungsinabi Maruiba Hen Naksinaba Honasi Haina headman Asina Tamlagli Masida lakpista egi pongning da yamna nungai bako masi yam pharba khunja mayam gi jingdam gi asikumba exchange programs ama leuse edi asina hanbane asi yamna phai yam nungai yam thakajari handak jarunna torisi khoidi jamjam lakjabane ato sid laaga jingdam gi nungsin chanaba hanagi leramba phifamdu
अमुक कोनसिलकनबा प्रोग्राम दोबा अखोय सु खल्लगा सिगम याम पेले मसिगुम प्रोग्राम सि पुथोगा अखोय चिंगतम गा मत ओइनबा नुंसिचानाबा पुनसिसि लेनिंगाय प्रोग्राम सिनबनी याना याम थगचदे होइदि नुपि ओइसिको युमगी थपक याम लेयबा अदु सुरगा नुमित nganbage nongdang ahing atu phau thapak sueba asumai na nungai ba numit asida ko ekhoi su sida lakpusida ekhoi chingdana khra tongale sida na tongale ba ko atu animak si phau Jawaharlal Nehru Institute of Medical Sciences Porompat ke Microbiology Department ta lady by IBTS tarab lady by CTC lab ase India ke National Accreditation Board of Testing and Calibration Laboratories na sakhang laba lab ama oina oibangam khre National Highway number 37 Group Center GC CRPF langsing ki kilometer makhai amarom salaga leiba petrol pump maya da thokhiba lambi ki khudong thiba mada miyoi ama laikhitre laikhiba mi adudi sagolban moirang hanu balairak tigi akham nandoni hairi thadogadu ngasi nungthil pung 3 makhairom taba matamda jiribam dagi imphal tamna haikal lakpa cement puba tata truck amana thomlam bari hairi Imphal East ki awang sing matakta singaningai oiba mongda nupa mathori yandana siramle laikhidab nupa do Imphal East ki kairao awang laikai digi thoksom England ton sahi kunmari apopa olindroni impact news na phangma pauda England gi asiba masadu ngasi nungtil pung 3 taba matamda awa singi matol da hopa usan pami ibanda thori yandana leiram thainara khibni hairi Muhammadu da forensic ki kangbu amas laktana yengsilaba matung andro police association na mesi edugi mari leinana case ama lokhat le hairi Lining Lai Solam di Nat ki sanabi kaya galon na sahi kuding lamta ki kunipan ba kudigi pangthokpa lai kaithel kap ki thorom ngasi singamasung tamgi mioi kaya na saruk yadana pangthokre ngasi ki thorom adu organizing committee apun lob kanglai pak ki mi makhada apun lob of the hampak laikan lob maitei leimarol art performing center kangla kuntok yai apun lob sanamahi divine society amadi universal mothers organization asinmari ngasi ki thorom adu ki maru oiba masak oina miam na haingang gi Hanazing Singdagi Quairamban Kaitel Pauba Purukayagi Mioi Kayana Saruk Yadana Kongsat Amagalon and a Kaitel Karaki. Lai ibdo pakang ba ima laisna anina lairup tilup baidana laiga miga khana chena dana laiba se kang gong chai dana lairama matamda ibdo pakang bana yam hai singna laiga miga anisi punsan na nungai na laipak si ing na tapna panan na bagi damukta ibidok pakhang bagi hai singba lenga ki adumba thoram ni hairiba thoram mase khoi mamang dagi sumpang thok tana laksabada mase Hindu dharma lauru badagi halankar haidana ngonthok pigre hojikti maruina mase khoi state ki function loina naba lairiba sarkar sina lairiba ningthau sina khoi thoram mase अखोई मसी तंगाई बदना स्टेट की फंक्शन लोइदना पांथोक पिनिंग बगी अपामसु आयांगना सरकार की माइगैदा नमित हम दिसुम सतक दबा निटाई डोमेन मणिपुर मैडिंग ओलेसे मसना चावबना जगन्नाथ पुरी दा हौदोखरे निटाई डोमेन मणिपुर की थरमसी जैन मणिपुर डांस एकेडमी एंड राजसी बैगसम कल्चरल फाउंडेशन मणिपुर अमदी मणिपुर मनीसीज मणिपुरी आश्रम जगन्नाथ पुरी अहम पुनः खुसम नदन सिनबनी मार्च कुनमदी की हयेंग मार्च कुंतरक फाव सतकदर बथरम असकी मनुसना पुरी की टोटा गोविनाथ सिदा बोकुल गंभीरा हारिबा महम अहम असिदा मणिपुर की नाथ की थरम सिंह उतकनी थासी की कुनमाथोय दगी सत्रकी यावसन कुमई ngasi loisinkhre kumai asiki sarok moina mafam kaya da piglipa angang amadi laisabi singa lambi da lakpa gari sing khamdana sel ninaki inkalaliba nupa masa amadi nupi masa singna aber tainaba ising haibana kumai asiki mapung basakta moike nakalamanonda mafam kaya da club amadi tongan tongan ba lup singa sindana sana khonap ki tharam su pangthok naki loinana namidangi matamdana thabal song ki tharam su pangthok nari ngasi yausang lebih minta tongan tongan fam sing da sana kona baga mari laina na tharom sing sarok amoina laphu kabi na sing ba event kaya pak sana pangthona ki entertaining program oina laisabi sing amadi mau sing oiba bol thugai bi nupam za sing mamit punsilaka nganu phabi na sing ba event sing hapsin dana harau te am na yausang koma yaro bin mit pangthona ki
Saliba Thas ki Taramari de ki Kunmathoi Phawa UAE ki Abu Dhabi de Pangthokiba Taramanga Suba Special Olympics World Games 2019 da Athletics Masana da gold amaga silver medal aniga lauruktuna leba asi mingsit purakharba kongba bangkha nandebam laikari ki nandebam herojit pu opki tharmaba pangthokre Songabi Development and Relief Organization kongba bangkha nandebam laikai na club asi crown pangthokiba ngasi thoram aduda usekon nongsuk gram panchayat pradhan konsam munindro na chief guest oina sarong yaki ngasi tharomatik manungsana club asina sinba kuntra homdoi suba annual yausang sports meet 2019 ki prize distribution ki thoram so pangthoki Tara Marirak Suba led Karam Biramani Singh Langthawal Kendra Volleyball Tournament 2019 ki winner LCYCCCI Sajingat Oikre Young Men Development Association Hockey March Kun Mathoi ki Lewalambi Maibam Laikai Bokul Makong da volleyball team Marina Sargyaduna Satarkiba volleyball tournament ki kasi sana kiba final match da LCYCCCI Sajingna YMDA bo set ahum amada maitiba fikimani ngasi tharam adu da sarug yakiba CAF and PD Minister Karam Syamna atu meeting ni warol piradun hai Yausangi nungi oiba waklonda sana khona bada hena pulling sanction bada kunai asidagi apaba sanori sing hena putokhan bada mating pangbangam gani haiki winner oikraba LCYCCCI sajingda salgi mana lupa lisung tara manga amadi runner up tak horaba YMDA da lupa lisung tara kusinaki Yausangi nungi oiba waklon da akoi yausang si pangthuoga sana ba khona bas de hena encourage torga Madudagi su afaba tungi sanroi kaya puthoruna na bagi wakalonda club sing sina hena aduga mera paibi se sal lairiba mayam sina su madom da hena di tongan bas we mada langana bagi sin bagi tangai fadaba lairi haiba wakalon si phawi aduna sumba sing se sumthokna bo hona bada koi tinbiri ba club ina role sing boroina social organization sing daita sapsana lominaraga adi khara awon ba Manipur ma porona ba hona bada choba daita ma Thamzari April Trama the Pangthok of the Outer Manipur Parliamentary Consultancy ki Mikhal Gidamanga Sierra with the Mitap on the Nipan Magi Magi Sessing Pisuna Crane April Taranipa the Pangthok of the Manipur Parliamentary Consultancy ki Mikhal Gidamanga Sim Hawada Mirep Taruna Mirep Sep Pisuna Crane Haying Mirep Sep Pisuna with the Midway Thawal District Nongpok Sangmai Police Station Konwa Lairong Telgi Ngamulairong Thokpi Lokong da Nupi Masamiga Sipak Sang Lairamni Senabani Haipan Pama Pare Amasung Maling Venis Balanza Loisin Wiki Sai Humudra Mapong Pabak Mari Lena Impal World Cemetery da Second World War Platinum Jubilee Commemoration Thoram Pangthokri